ꯃꯌꯥꯝꯕꯨ ꯔꯃꯨꯛꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯗꯁꯥ ꯑꯄꯥꯏꯕ꯫ ꯂꯧꯕꯤꯔꯁꯤ ꯗꯁꯥ ꯑꯄꯥꯏꯕ꯫ ꯕꯥꯔꯨꯅꯤ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟꯗ ꯐꯝꯂꯒ ꯃꯍꯥꯗꯦꯕꯅ ꯒꯟꯖꯥ ꯊꯛꯂꯒ ꯅꯤꯁꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯗꯦꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯄꯥꯔꯕꯇꯤꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯄꯥꯔꯕꯇꯤꯅ ꯁꯥꯎꯅꯤꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯗꯦꯕꯅ ꯑꯁꯨꯝ ꯅꯤꯁꯥꯗ ꯂꯨꯞꯇꯨꯅ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯀꯥꯂꯤ ꯍꯥꯏꯕ ꯖꯨꯒꯇ ꯃꯩꯇ꯭ꯔꯕꯥꯇ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠ ꯑꯁꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯊꯧ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯂꯩꯈꯥ ꯇꯥꯕ ꯃꯈꯩ ꯃꯥꯡꯒꯅꯤ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯕꯨꯡꯉꯣꯕꯨ ꯅꯤꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯍꯟꯁꯤꯒꯦ ꯈꯟꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯄꯥꯔꯕꯇꯤꯅ ꯃꯕꯨꯡꯉꯣ ꯃꯍꯥꯗꯦꯕꯕꯨ ꯒꯟꯖꯥ ꯊꯛꯍꯜꯂꯔꯣꯏꯗꯣ ꯈꯟꯗꯨꯅ ꯃꯕꯨꯡꯉꯣꯅ ꯒꯟꯖꯥ ꯊꯝꯕ ꯃꯐꯝꯗꯒꯤ ꯂꯣꯟꯅ ꯒꯟꯖꯥ ꯂꯧꯊꯣꯛꯂꯒ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯗꯦꯕꯅ ꯒꯟꯖꯥ ꯊꯛꯐꯝꯗ ꯒꯟꯖꯥ ꯂꯧꯒꯦ ꯆꯪꯂꯨꯕꯗ ꯒꯟꯖꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯅ ꯒꯟꯖꯥ ꯉꯥꯎꯔꯤꯉꯩꯗ ꯃꯐꯝ ꯑꯣꯟꯅꯅ ꯊꯝꯂꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯇꯩꯗ ꯀꯣꯏꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯕꯇꯤꯅ ꯂꯣꯠꯁꯤꯟꯈꯤꯕꯅ ꯊꯤꯕ ꯈꯪꯂꯝꯗꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯐꯥꯎꯕꯗ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯍꯥꯗꯦꯕ ꯑꯗꯣ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯦ꯫ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯃꯕꯦꯝꯃ ꯄꯥꯔꯕꯇꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛ ꯈꯟꯗꯨꯅ ꯂꯣꯠꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯕꯦꯝꯃ ꯄꯥꯔꯕꯇꯤꯗꯒꯤ ꯒꯟꯖꯥ ꯑꯗꯨ ꯂꯧꯒꯗꯒꯦ ꯈꯟꯕꯗ ꯃꯍꯥꯗꯦꯕ ꯑꯗꯣ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯔꯕꯇꯤꯗ ꯒꯟꯖꯥ ꯄꯤꯔꯛꯎ ꯍꯥꯏꯔꯨꯕꯗ ꯅꯨꯄꯥ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯅꯤꯁꯥꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯍꯪꯂꯤꯕꯅꯣ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯛꯂꯕꯗꯤ ꯏꯀꯥꯏꯕ ꯅꯪꯕꯇ ꯅꯠꯇꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯉꯩ ꯀꯩꯂꯥꯁ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟꯗ ꯐꯝꯗꯨꯅ ꯕꯦꯗ ꯁꯥꯁꯇ꯭ꯔ ꯇꯥꯛꯄꯤꯔꯤꯉꯩꯗ ꯄꯥꯔꯕꯇꯤꯅ ꯈꯖꯤꯛꯇꯪ ꯄꯨꯛꯅꯤꯡ ꯆꯪꯍꯧꯗꯕꯗ ꯃꯍꯥꯗꯦꯕꯅ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯄꯥꯔꯕꯇꯤꯕꯨ ꯗꯨꯝ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯜꯍꯟꯈꯤꯗꯨꯅ ꯀꯥꯏꯅꯈꯤꯕ ꯑꯗꯣ ꯇꯁꯦꯡꯅ ꯈꯠꯅꯈꯤꯕꯃꯛꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯈꯠꯅꯕ ꯇꯥꯔꯒꯅ ꯀꯔꯤ ꯀꯔꯝ ꯇꯧꯕ? ꯃꯔꯝ ꯑꯗꯨꯅ ꯄꯥꯔꯕꯇꯤꯒꯤ ꯃꯐꯝꯗ ꯃꯍꯥꯗꯦꯕꯅ ꯒꯟꯖꯥ ꯄꯤꯌꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯐꯔꯦ ꯅꯣꯡꯃ ꯑꯁꯤꯃꯗꯤ ꯑꯩ ꯒꯟꯖꯥ ꯊꯛꯇꯅ ꯂꯦꯜꯂꯒꯦ ꯈꯟꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯍꯩꯅꯈ꯭ꯔꯕ ꯂꯝꯆꯠ ꯆꯨꯈ꯭ꯔꯕ ꯅꯤꯁꯥ ꯍꯥꯏꯕ ꯑꯁꯤ ꯍꯦꯛ ꯊꯥꯗꯣꯛꯄ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯍꯥꯗꯦꯕ ꯒꯟꯖꯥꯗ ꯂꯥꯏꯆꯨꯕ ꯑꯣꯏꯕꯅ ꯊꯛꯅꯤꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯇꯥꯅ ꯐꯝꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯄꯂꯦꯞꯐꯝ ꯈꯪꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯪꯒꯠ ꯍꯟꯗꯥ ꯄꯪꯆꯠꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯃꯥꯒꯤ ꯅꯥꯇꯣꯟꯗ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯒꯟꯖꯥ ꯊꯛꯄꯒꯤ ꯃꯅꯝ ꯐꯨꯡ ꯂꯥꯎꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯛ ꯈꯧꯔꯥꯡꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯒꯟꯖꯥ ꯊꯛꯂꯤꯕ ꯑꯁꯤ ꯀꯅꯥꯅꯣ? ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯎꯕ ꯐꯪꯂꯝꯗꯦ꯫ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯏꯔꯤꯟ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯎ ꯄꯥꯟꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯗꯝ ꯂꯧꯔꯗꯨꯅ ꯒꯟꯖꯥ ꯐꯖꯅ ꯊꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯁꯤꯅ ꯑꯔꯥꯞꯄꯗ ꯒꯟꯖꯥ ꯊꯛꯂꯒ ꯃꯉꯣꯟꯗ ꯃꯅꯝ ꯐꯥꯎꯔꯛꯂꯤꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯊꯛꯂꯤꯕ ꯒꯟꯖꯥ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯃꯕꯨꯡꯉꯣ ꯃꯍꯥꯗꯦꯕꯗ ꯀꯠꯆꯔꯒ ꯃꯈꯣꯏꯅ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯔꯝꯂꯦ꯫ ꯒꯟꯖꯥ ꯊꯛꯅꯤꯡꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯎꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯔꯤꯟ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯒꯟꯖꯥ ꯀꯪꯀ꯭ꯔ ꯑꯃꯇꯪ ꯊꯛꯂꯨꯒꯦ ꯈꯟꯗꯨꯅ ꯃꯍꯥꯗꯦꯕꯗꯣ ꯏꯔꯤꯟ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯌꯧꯔꯛꯂꯝꯃꯤ꯫
ꯏꯔꯤꯟ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯗꯦꯕꯗꯣ ꯃꯁꯥꯗ ꯌꯦꯡꯊꯖꯔꯒ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤꯃꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯇꯥꯔꯕꯗꯤ, ꯃꯕꯨꯡꯉꯣꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯛꯂꯝꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯒꯟꯖꯥ ꯑꯁꯤ ꯂꯣꯏꯅ ꯄꯤꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯃꯤꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯒꯟꯖꯥ ꯊꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯗꯣꯁ ꯂꯪꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯑꯗꯨꯅꯗꯤ ꯃꯈꯣꯏꯁꯨ ꯊꯛꯄ ꯐꯪꯖꯅꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯆꯪꯂꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯍꯥꯗꯦꯕꯅ ꯐꯖꯔꯕ ꯄꯥꯈꯪ ꯃꯆꯥ ꯑꯣꯜꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯒꯟꯖꯥ ꯊꯛꯂꯤꯕ ꯑꯍꯟ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯒꯟꯖꯥ ꯊꯛꯀꯗꯕꯒꯤ ꯐꯝꯊꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯟ ꯑꯃꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ? ꯑꯍꯟ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯃꯇꯤꯟ ꯌꯣꯠꯊꯔꯒ ꯃꯈꯣꯟ ꯃꯦꯡꯅ ꯍꯥꯏꯔꯛꯏ, ꯒꯟꯖꯥ ꯈꯖꯤꯛꯇ ꯊꯛꯆꯒꯦ ꯇꯧꯕꯅꯤ꯫ ꯐꯖꯈ꯭ꯔꯕ ꯁꯛ ꯑꯗꯨꯅ ꯉꯥꯡꯊꯣꯂꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯑꯍꯟ ꯑꯅꯤ ꯑꯗꯣ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯍꯟ ꯑꯃꯅ ꯍꯥꯏꯔꯛꯏ, ꯒꯟꯖꯥ ꯍꯥꯏꯕ ꯑꯁꯤ ꯅꯤꯁꯥꯅꯤ꯫ ꯅꯁꯛ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯅꯪꯕꯨ ꯅꯤꯁꯥꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯕ ꯋꯥꯅꯤ꯫ ꯑꯇꯣꯞꯄ ꯑꯍꯟ ꯑꯗꯨꯅ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯣꯡ ꯍꯥꯗꯅ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯗꯒꯤꯅꯤ꯫ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯕꯨ ꯒꯟꯖꯥꯁꯤ ꯌꯥꯝꯅ ꯊꯛꯅꯤꯡꯂꯕ꯭ꯔꯅꯦ? ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯍꯣꯏ꯫ ꯑꯍꯟ ꯑꯅꯤ ꯑꯗꯨ ꯑꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯅꯍꯥ ꯑꯗꯨꯅ ꯑꯍꯟ ꯑꯗꯨꯗ ꯍꯥꯏ, ꯇꯥꯗ, ꯃꯥꯒꯤꯁꯤ ꯌꯥꯝꯅ ꯈꯧꯔꯥꯡꯕꯒꯨꯝ ꯇꯧꯏ, ꯍꯦꯛꯇ ꯄꯤꯊꯛꯂꯁꯤꯔꯥ? ꯑꯍꯟ ꯑꯗꯨꯅ ꯅꯍꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯗꯨ ꯌꯥꯗꯦ꯫ ꯄꯤꯊꯛꯂꯨꯔꯒ ꯍꯣꯔꯦꯟ ꯀꯥꯔꯟ ꯑꯃꯨꯛ ꯇꯥꯔꯛꯇꯨꯅ ꯏꯪꯅ ꯉꯥꯏꯍꯥꯛꯇꯪ ꯊꯛꯆꯔꯤꯕꯁꯤ ꯄꯨꯡꯀꯥꯏ ꯑꯃꯨꯛ ꯀꯥꯏꯅꯅꯤ꯫ ꯅꯍꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯂꯤꯕꯅꯤꯅꯦ꯫ ꯄꯥꯈꯪ ꯑꯗꯨꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯥꯔꯟ ꯇꯧꯖꯔꯣꯏꯗ, ꯊꯛꯇ ꯊꯛꯆꯒꯦ꯫ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯇꯧꯒꯅꯨ ꯇꯧꯒꯅꯨ, ꯀꯥꯔꯟ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯄꯥꯈꯪ ꯑꯗꯨꯅ, ꯑꯁꯦꯡꯕꯅꯤ, ꯀꯥꯔꯟ ꯇꯧꯖꯔꯣꯏ ꯑꯩ꯫ ꯑꯍꯟ ꯑꯗꯨꯅ, ꯐꯔꯦ ꯐꯔꯦ, ꯀꯔꯤꯒꯨꯝꯕ ꯀꯥꯔꯟꯒ ꯇꯥꯔꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯈꯛ ꯍꯥꯏꯒꯅꯨꯀꯣ꯫ ꯑꯍꯟ ꯑꯗꯨꯅ ꯀꯪꯀ꯭ꯔꯗ ꯌꯥꯎꯔꯤꯕ ꯍꯥꯟꯅꯒꯤ ꯒꯟꯖꯥ ꯃꯈꯩꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯏꯅꯧ ꯅꯧꯅ ꯁꯦꯝꯂꯒ ꯏꯕꯨꯡꯉꯣ ꯃꯍꯥꯗꯦꯕꯗ ꯀꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯠꯂꯤ꯫ ꯃꯈꯣꯏꯅ ꯀꯠꯂꯤꯕ ꯃꯍꯥꯗꯦꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯃꯁꯛ ꯐꯖꯔꯕ ꯄꯥꯈꯪ ꯑꯗꯨꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯗꯦꯕ ꯑꯗꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯈꯤꯕ ꯄꯥꯈꯪ ꯎꯍꯧꯕ ꯑꯍꯟ ꯑꯗꯨꯅ ꯈꯜꯂꯤ, ꯊꯛꯇ꯭ꯔꯤꯉꯩ ꯍꯥꯟꯅ ꯀꯥꯔꯟ ꯇꯧꯕꯒꯨꯝ ꯇꯧꯔꯦꯁꯦ, ꯊꯛꯂꯕꯗꯤ ꯀꯔꯝ ꯊꯣꯛꯂꯒꯕ? ꯐꯔꯦ, ꯄꯤꯊꯛꯂꯒꯦ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯄꯤꯊꯛꯂꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯈꯪ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯪꯀ꯭ꯔ ꯑꯗꯨ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯀꯥꯔꯟ ꯇꯧꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯁꯦ ꯃꯩ ꯆꯥꯛꯎ꯫ ꯄꯥꯈꯪ ꯑꯗꯨꯅ ꯀꯪꯀ꯭ꯔ ꯑꯗꯨ ꯂꯧꯔꯒ ꯃꯩ ꯆꯥꯛꯏ꯫ ꯌꯥꯝꯅ ꯄꯥꯝꯖꯅ ꯑꯃꯗꯤ ꯈꯧꯔꯥꯡꯅ ꯊꯛꯄ ꯃꯇꯧ ꯑꯗꯨꯗ ꯑꯍꯟ ꯑꯅꯤ ꯑꯗꯨꯅ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯗꯒꯤ ꯀꯪꯀ꯭ꯔ ꯑꯗꯨ ꯂꯧꯕ ꯉꯝꯂꯝꯗꯦ꯫ ꯄꯥꯈꯪ ꯑꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯊꯟꯇ ꯄꯦꯟꯅ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯍꯟ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯁ, ꯄꯦꯜꯂꯦꯗꯅꯁꯦ, ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯗꯨꯅ ꯀꯗꯥꯏꯗ ꯐꯪꯒꯗꯒꯦ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯍꯟ ꯑꯅꯤꯅ ꯑꯩꯒꯤ ꯈꯧꯔꯥꯡꯕꯁꯤ ꯍꯦꯛ ꯄꯪꯀꯣꯛ ꯍꯦꯛ ꯀꯣꯛꯍꯜꯂꯦꯗ꯫ ꯄꯥꯈꯪ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣꯛꯇ꯭ꯔꯒ ꯑꯃꯨꯛ ꯁꯦꯝꯂꯛꯀꯦ ꯏꯕꯨꯡꯉꯣ꯫ ꯄꯥꯈꯪ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯂꯩꯔꯒꯗꯤ ꯑꯃꯨꯛꯇꯒ꯫ ꯄꯥꯈꯪ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯁꯦꯝꯂꯦ꯫ ꯁꯦꯝꯕ ꯂꯣꯏꯔꯒ ꯄꯥꯈꯪ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝ ꯄꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯃꯊꯟꯇ ꯄꯦꯟꯅ ꯊꯛꯂꯒ ꯄꯤꯒꯗꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯌꯦꯠ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯛꯏ,
ꯑꯩꯒꯤ ꯑꯄꯥꯝꯕꯕꯨ ꯑꯍꯟ ꯑꯅꯤꯅ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯍꯟ ꯑꯅꯤꯕꯨ ꯑꯩꯅ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯅꯤꯡꯕ ꯊꯨꯡꯖꯔꯣ꯫ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯍꯟ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯗꯣ ꯐꯥꯊꯔꯒ ꯑꯍꯟ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯒꯟꯖꯥ ꯊꯛꯂꯒ ꯀꯥꯔꯟ ꯇꯧꯖꯔꯣꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯀꯥꯔꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯄꯥꯈꯪ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯅꯤꯡꯉꯥꯏꯗꯅ ꯍꯥꯏꯔꯛꯏ, ꯀꯥꯔꯟ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯨꯡꯄꯦꯟ ꯄꯦꯜꯍꯜꯂꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯅꯤꯡꯕ ꯊꯨꯡꯖꯔꯣ꯫ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯟ ꯑꯗꯨ ꯁꯥꯎꯅꯤꯡꯕꯗ ꯈꯝ ꯊꯦꯡꯂꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯥꯈꯪ ꯑꯗꯨꯒꯤ ꯇꯉꯥꯡ ꯇꯉꯥꯡꯅ ꯁꯤꯠ ꯅꯥꯜꯂꯕ ꯈꯖꯥꯏ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯨꯏ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪ ꯉꯁꯥꯏ ꯀꯥꯔꯟ ꯇꯥꯔꯛꯂꯣꯏ ꯍꯥꯏꯗꯥꯏ, ꯑꯗꯨꯒ ꯀꯥꯔꯟ ꯅꯠꯇꯦꯒ ꯑꯃꯨꯛ ꯍꯥꯏꯔꯤꯅꯦꯁꯦ꯫ ꯈꯨꯕꯥꯛ ꯑꯁꯤꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯎꯔꯥ? ꯑꯍꯟ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯪ ꯑꯗꯣ ꯈꯨꯗꯛꯇ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯣꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯍꯟ ꯑꯅꯤ ꯑꯗꯣ ꯏꯉꯛ ꯉꯛꯂꯗꯨꯅ ꯃꯍꯥꯗꯦꯕꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯍꯥꯏꯖꯔꯝꯃꯤ, ꯄ꯭ꯔꯚꯨ, ꯅꯅꯥꯏ ꯑꯩꯈꯣꯏ ꯈꯪꯖꯗꯗꯨꯅ ꯄ꯭ꯔꯚꯨꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯄ꯭ꯔꯚꯨꯅ ꯆꯥꯟꯕꯤꯗꯨꯅ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯐꯨꯔꯒ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯅ ꯌꯥꯅꯤꯡꯒꯅꯤ? ꯑꯍꯟ ꯑꯅꯤ ꯑꯗꯨꯅ ꯃꯍꯥꯗꯦꯕꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯍꯟꯅ ꯍꯟꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯍꯥꯗꯦꯕ ꯑꯗꯣ ꯁꯥꯎꯕ ꯏꯍꯟꯃꯛ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯍꯟ ꯑꯃꯅ ꯍꯥꯏꯔꯛꯏ, ꯄ꯭ꯔꯚꯨ, ꯅꯅꯥꯏ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯗꯨꯅ ꯅꯅꯥꯏꯕꯨ ꯁꯥꯎꯕꯤꯔꯤꯕꯅꯣ? ꯑꯍꯟ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ, ꯅꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯖꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯐꯨꯔꯛꯄ ꯅꯠꯇꯦ, ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯃꯍꯥꯛꯅꯤ꯫ ꯃꯍꯥꯗꯦꯕꯒꯤ ꯋꯥ ꯇꯥꯕꯗ ꯑꯇꯣꯞꯄ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯄ꯭ꯔꯚꯨ, ꯅꯅꯥꯏ ꯑꯩꯁꯨ ꯄ꯭ꯔꯚꯨꯅꯤ ꯍꯥꯏꯕ ꯈꯪꯖꯗꯦ꯫ ꯐꯖꯔꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯕ ꯑꯗꯨꯗ ꯀꯥꯔꯟ ꯇꯥꯕꯅꯤ ꯈꯟꯗꯨꯅ ꯐꯨꯖꯈꯤꯕꯅꯤ, ꯄ꯭ꯔꯚꯨꯅꯤ ꯈꯪꯅ ꯇꯧꯖꯈꯤꯕ ꯅꯠꯇꯦ꯫ ꯑꯍꯟ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯗꯦꯕꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯟꯊꯕ ꯍꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯒ ꯑꯍꯟ ꯑꯅꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯤꯁꯥꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯩꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯝꯗ꯭ꯔꯕ ꯀꯔꯤꯒꯤ ꯏꯀꯥꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯒꯅꯤ? ꯑꯩꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯝꯂꯕꯁꯨ ꯑꯍꯟ ꯑꯅꯤꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯝꯗ꯭ꯔꯕ ꯀꯔꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯒꯅꯤ? ꯃꯍꯥꯗꯦꯕꯒꯤ ꯋꯥ ꯑꯗꯨꯗ ꯑꯍꯟ ꯑꯅꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯗꯦꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯅ ꯍꯌꯦꯡ ꯀꯥꯂꯤ ꯍꯥꯏꯕ ꯖꯨꯒ ꯑꯗꯨꯗ ꯃꯩꯇ꯭ꯔꯕꯥꯛꯇ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠ ꯑꯁꯤꯅ ꯅꯤꯁꯥꯗ ꯈꯣꯡꯗꯥꯗꯨꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯅꯤꯁꯥꯗꯒꯤ ꯀꯟꯅꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞꯁꯤꯡ ꯆꯣꯡꯊꯣꯔꯛꯄ ꯑꯣꯏꯔꯣ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯊꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯝꯍꯦꯜꯂꯛꯄ ꯅꯨꯄꯥ ꯑꯗꯣ ꯑꯩꯒꯨꯝꯅ ꯃꯤꯃꯥꯡ ꯐꯝꯂꯣ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯃꯍꯥꯗꯦꯕ ꯑꯗꯣ ꯆꯠꯅꯕ ꯃꯃꯥꯏ ꯂꯩꯊꯣꯂꯛꯏ꯫ ꯑꯍꯟ ꯑꯅꯤ ꯑꯗꯨꯅ ꯃꯍꯥꯗꯦꯕꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯗꯦꯕ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫